IM की Cadre mari loop asiba ki Cadre singna nongmaina Kaptuna Hatkhre ani nanthok hore. Oirakle headquarter da leiba Wong Tangkhul region yo office miyam na mai THAKHRE Kamjong district ki Hongbei village junction da ngarang numidang athengba National Socialist Council of Nagalim Eastern Frank ki Cadre mari nongmaina Kaptuna Hatkhre miyam adu loop asigi makok thongba lusingba singi yathang matung inna sadakhibani haina Nscn GPRN na marasirakli laikhidraba sing adudi Major Sosi Pem Pungsep Sergeant Major Jaire Basa Sergeant Valle Alapia amasong Sergeant Thansomi Wasini ngarang numidang pung mapalom tabada thokiba nomai kapagi thodog aduda Cadre ani nanthokla selakhi hiramasigi matangda GPRN Eastern Frank Nagar Army ge Lieutenant General Erang na thadorakpa chirolamana hai Hongbei village junction da second lieutenant Matho da mina lucingba kangbu amana chatharakhiba ambush da Cadre mari sikibagi thodog aduna lubasi bunning baka hele laikhidraba Cadre mari adu general headquarter Hebol Force amasung atai naga loop singa loinana yeknabaga lamba panaba mathau pangthokuna laikhibani yeknabana Kuki singbu proxy oina sinaraga pangthokpa lalongda laikhidraba Cadre sing adu na naga lamngak senaba thodang launa lakhi Mathok pangthokliba Cadre sing aduna ngarang numidang pung mariga minikuntharom tabada Indo Myanmar border da umangdagi u yanthatliba amadi atai aranba moongda lalol itik chathariba thingnaba Hongbei village fauraga ka somkhulenda chatkibani lambida makoina second lieutenant Starlinga thengaduna yeknabaga puna lamba panabagi matangda kupna khananainaki matung tarakpada Cadre sing adu ka somkhulendagi halakpada CI Khunau village ki mapanda second lieutenant Mathoda mina numidang pung mapan tabada Hongbei village junction da mapada khamki makhoigi marakta miyoi kharana aikhoi masil amatani makhata na chalhan khro hainarakpa yauki adubu second lieutenant Mathoda mina di Halo haina order tarakhiba adu makhoini haina phongdoki matosumna Cadre mari adubu minungsi yaugna mafam tha abdu makada hatki adubu laibak thibadi Cadre ani nanthokuna chelaki asigumba makhlgi thawong asi second lieutenant amagi order matungina pangthok pham ngampham thokte collective leadership natragana khwaidagi awangba thakki pirakpa yathang matungina chathakiba thawong ni khangma ngamle amaromda GPRN general headquarter dagi thadorakpa cherolamana hai Hongbei village ta ngarang mathauna faraba lanmi laikhidabagi thawong adu ningsingba kainingaini mioising adu kaptuna hatnaba general headquarters ki yathang pikiba laite Lebak ki luraba tanpham sida naga faction natragana loop amatana khut thanaba khangankiba leite laibak thiba thodog adu matau kamdawna thokhibano haiba chapchana khangdoknaba investigation jathaba hore hairi cherak sida Nscn gi Cadre mari hatkibaga mari leinana Oirakle district ta khoisaunarba miyamna Wong Tangkhul region gi office mai thadokre hairi Punal maringi panthong miyam hauraktu sidokre Punal maringi miyoi sengna tingthaktagi kumtharaklaga lambi mapal da sarakpa panthong miyam hauraktu sidokre sahi mangagi puwari leibada nadana hauji Punal marin sengna kundariba Imphal East ki khanarok sandrok sing khunja sing na ngak senduna laklabasu tingthaktagi kumtharakpa Punal maringi miyamgi lam oiri maring singna miyamgi lam oiriba lambi mapalda panthong sajilakpagi wathok chakturakli aranma moongda sajilakpa panthong asi sidokani haina lakiba forest department ki miyoi sing mafam adu yorakpaga sidok ningdabagi moong urakpadagi khoisaunarba miyamna panthong adu sidokhibani hiramasiga mari leinana khanarok Descent Youth Club ki general secretary Samurai Latpom Abung Sarmana phungdokhibagi matung inna tha asigi kun humdoida ahingda Punal maring kakhat Pam lambida maring sing na sariba panthong asi sakhangdaba sing na sidoklamde haiba wafam tongan ba social media platform da sandorakpa thengnare hiramasigi matangda mari leinaba authority amadi CSO sing gi mijeng changbinaba pungning singsinki CSO sing na su Punal maring na hariba sakhangdaba si lungdumma kairaura Khanarokla haibadu khangdok angba thidokpiyo Khanarok hariba khulasi hokhiba kumjal Englishing wachanga ga 18 da recognize tawkhibata nadana masigi mamangdagi chahi yankhai hena lairaklabani ngasi pungda kilometer 30 fawba akanba nongai nungsikal loinana akhak arau yawba nong sugani haina orange alert lauthokre Indian
Meteorological Department IMD Imphal Unit na thokpa Public Advisory amagi matung inna ngasi kilometer kunthradagi na nimpu phawba kanba nonglei nungsit ka loinana akhak araw yauna nong chugani haina orange alert lauthokibaga loinana akanba nonglei nungsit asina miyamgi punsi amadi malan tumang tak tanabagi dama mathau taba jackson thaurang sing lokhatnaba khangalakli IMD gi report asiki matung inna ngasidagi hauraga lakadoriba numen manga ni asida state asige district ayambada nong marang kaina sugani maram maduna khudong thiba thoktunabagi damakta miyamna mathau taba jackson thaurang sing lokhatnaba khangali amaromda IMD na state asigi oina pirakhiba weather report asigi matung inna district magistrate kaksing nasu official oiba public advisory thokuna district asigi miyamda state amasung national authorities singna piba warning sing induna isau amasung turel torba ningkhairakpa yaba singdagi ngakthoknaba sem saduna lainaba khangan khibaga loinana tekadoriba upambi sing structure sing ichau thokanba mafam singdagi lapna lainaba khangalakli makhatana miyamna emergency first aid supply hidak langthak sing thamduna pakanba chana thangna polam sing paisinduna thamloidabani ahal oiraba miyoi amasung angang sing yu manungda ningthina thambigadabani sijinadaba lairiba electric ki appliance sing switch off tawguna thamgadabani aduga khwaidagi maruoiba district singi lomi sing na hairiba matam asida low subagi thabak sing weather condition phatri pawba lepnaba khangalakle Mitop khandoksi yadragadi angamba taunarasi Sunil nampu hapuda census tawraklabadi chawna mungnaba thokani haina warning tawkhre Mitop khandok 3 fawba census tawba yaroi laingangna census tawnaba honaraklabadi miyamga loinana akanba moongda mungnaba thokani haina just and fair delimitation JFD gi convener Jitendra Ningombana phungdokre waphamasi ngasi Imphal East ki yaingang pokpi kaithel da pangthokiba census ki matangda miyam gi oiba khannainaba mifam amada phungdokibani campaign for just and fair delimitation amadi yangang pokpi gi lamjing nupi lupka punna khusam naraga pangthokiba thoram maduda yangang pokpi village committee chairman E Shyam Kumar Wongya gi chairman John Hangyo amadi yangang pokpi village committee advisor ke Dhananjay na athoiba mitung lansing waiki tungan ba furup singi miyoi kaya saruk yakiba mafam maduda Jitendra Ningombana makhataraduna hauzik Manipur gi phibam masida government of India na census tawna ba thorang liba asi mitop sing hana masak khangdoklaba matung census pangthokadamani mapandagi narolda changlakhiba mitop sing mikok thibada yaukhiba tarabadi yelhomi singi tungda akaiba kaya ohelakani madubu masida census tawbagi mayokta leite hana mitop khandoktuna NRC natragana masiga manaba makhalama purakadabani karigumba India lenghakna ngami haibagi matagum Manipurda census tawrakrabadi miyamgi achouba akanba ihousing mayoknagani haiba wafam sing phungdokhi amaromda mitop khandok si yadraba Manipur lengakna ngamle census tawbiro miyamna ngamle census tawba thingbada thorakpa aphafatagi taxa khudingmak lengak asina pugadabani miyamgi yaifanaba khanba ngamdraba MLA minister singda Tinduna haibagi matam lakle haina campaign for just and fair delimitation gi finance secretary Sunil Karamna phungdokre waphamasi Manipur lengakna state asida census pangthoknaba thaurang tawriba si lamdam asigi hojik oiriba phibam asiga chanade haibagi matangda JFD na paring naina chatharakpa miyamgi manung channa ngasi Malem Bazar Community Hall da phamkiba miyamgi mifam amada JFD ge Finance Secretary Sunil Karamna waphamasi phongdokhibani Transgender Amendment Bill 2026 ke mayokta wakan mifam jathagre Transgender Amendment Bill 2026 ke mayokta All Manipur Nupi Manbi Association amana Empowering Trans Ability ETA amadi All Trans Men Association Atma Nasindna Kaisampa Laimazam Laikai Community Hall da wakat mifam jathakre mifam maduga mari lainana amana secretary Santa Khurai na haikibada bill asida transgender asi khunai gi chanabigi matung inna leiba saktam khaktama oigadabani haiba policy ama yauri India lenga ki Social Justice and Empowerment ki Union Minister Dr. Birendra Kumar Natha asiki taramapanda pukhalaktuna Lok Sabha amadi Rajya Sabha da amendment bill asi pass tawkhibani bill asi sotha duna
amadi nathai lairiba lamdam asigi nupi manmi amasung nupa manbi singi kai khumnaba masana masa bu saktak saba amasung constitution na ngaktuna thamlamba right ta temsingna ba oina thokle aikhoigi saktam asi aikhoigini politicians singi makuta leiba yaroi haina santa khuraina central government ki thawong da penda ba phungdurakle West Asia da labor US Israel gi University da attack chatharagani Iran gi Islamic Revolutionary Guard for IRGC na ngasi West Asia da laiba US amasung Israeli University punamak attack chathaba hawragani haina section warol pikre America na handakta Iran gi academic institution amadi cultural site ching da attack chatharakkhibagi laman khumba oina wafamasi phongdurakpani Iranian state media na thadorakpa warol amada IRGC gi statement amana hai Tehran gi University of Science and Technology yauna Iranian University sing the attack chatharakuna mahai tampham loisang sing da atamna na target tawrakiba America gi thongodu akanba moongda condemn tawpham thoi Iranian University sing da attack chatharakibagi laman khumba oina West Asia da leiba US amasung Israel gi University pumnamakta IRGC na akanba attack chatharagani charaksida Yemen gi Houthi rebel sing na Iran gi Michang da lan jawrakpaga loinana Red Sea da jahaz athokasin tawbada athingba thamlagani haina lauthokre Lan gamari leinana tonga da thazaba thamloidabani PM Narendra Modi India da lairiba miyamna West Asia gi lan gamari leinana tonga da thazaba thamloidabani haina lebaga sigi Prime Minister Narendra Modi na phongdokre Samaga kunthrainthoi suba man ki baat ta wangang bada Prime Minister na haiki West Asia gi lan asina maram oiraga India da so soba saitheng ama fangli yumlo na ba lebak sing da thabak tawda lairiba India masa sing Hondokna ba khanaba thawrang kaya lokhali maruina Gulf lebak singdagi Indian pumnamak hondokna ba honabada mari leinaba lebak singna angamba thakta mateng pangli hauzik lan kana soknariba mafam asi energy supply tawbada maru oiba thodang lawduna lakhiba maramna malemgi tongan ba mafam singda petrol amasung diesel fangdabagi wathok mayoknare COVID-19 ge lai chatna maram oiraga malem pumba awaba nanghankraba matungda West Asia gi lan asina anouba saitheng pirakli haiki